Ngasigi Wari asi Hollywood ki maming salaba horror movie The Exorcism of Anneliese ki maramdani. Film asida utliba amadi Thokhiba thoudok pumnamak Anneliese Michel kauba nupi macha amagi punsida Thokhiba Asengba wari ni. Germany da leiba Anneliese na masagi chahi 33 surakpada masada karingba nungaitaba ama fawba horakhi. Ikhang khangaudana makong ngaurakpa karingba pot amada react tawdaba khanglau laurakpa tumna chatpa kaya asi mahaki mapunsida tawba horakhi. Nongma Anneliese yamna kanna sari horakpadagi fom makada taduna masadu yamna kanna niktuna leirami. Mado upada makhogi imung manungna Anneliese pu khudakta doctor da pukatki. Doctor na haibadi Anneliese wakhal gi lainana makok adu yamna sokchelle haina hairakhi. Anaba adu henjindanabagi damakta doctor na haidak khara iduna pirakhi adubu haidak adu chara phau kanaba phangkhide. 1973 da Anneliese na masagi chahi konmathoi pharakpada anaba adu amukka hena henjenbadagi masa adu yamna sokchinki. Marakta Anneliese na phattaba lai oknarabra haiduna masa mathanta khanjaba horakhi. Mahakna chatpa mafum khudimakta miyai khudingmakpu mahakna phattaba mami ama oina uba horakhi. Amadi mahaki manakongda kanaguma mana murum sonbagumanasu tawi. Nang asi lebakta laktaba yaroi asi lebakta lao nang asi lebakta lao. Anneliese ki anaba adu nongmagi henjinba horakhi. Mahak charsa sangbasu ngamlamde laigi photo kaya ubadasu mahak kiba ma phawrami. Matamna hojin kibaga loinana Anneliese ki anaba dasu nongmagi henjinba horakhi. Tinkang faduna chaba sansaraga chatpa masa mathanta fujaba makogadu faglangda sujanba amadi masana sechariba fi adu segaibna chingba tawba horakhi. Mado ubda makhoigi imung manungna mahakpu kiba horakhi amadi layoknare haibasi makhoina thajaba horakhi. Maram aduna makhoina church ta chatuna priest amadagi mateng kharni jaki adubu priest aduna yabirakhide. Yamna haijaraba matungda priest aduna Anneliese gi mayumda laki priest aduna ukibadu yamna angakpa moiki. Anneliese na priest adu ubaga masa mathanta faglangda makog adu kana sujanki amadi yamna kana lawba horakhi. Adu to sumatana karingumba maron amada yamna kana ngangba horakhi aduga tharamliba famong adu makhut namatana thangalaga priest aduga langsilakhi. Mado ubada priest aduna Anneliese asi yamna fattaba lai ama ongnare haiduna makhoigi mating pangnabagidamagta yarakhi. Maram aduna mahakna Anneliese ki exorcism tawnabagidamagta hairakhi. Exorcism haibadi kanagumba mana fattaba lai haibadi bhut pret hoknar matungda madubu lauthoknabagi pambai adubu exorcism kawi. 1975 tagi 1976 chawrakna tha taramuk Anneliese ki hakchang dagi lai fattaba sing adubu lauthoknaba honakhi. Anneliese ki hakchang manungdagi bhut pret sing adubu lauthoknabagi damakta priest aduna Anneliese pu phawungda punsinduna thamki. Adubu Anneliese ki hakchang manungda yawriba bhut pret sing aduna Anneliese ki hakchang adubu yamna sokhanki. Exorcism tawraba matungda priest aduna Anneliese ki hakchang manungda lai amata natte adubu lai fattaba taruk changduna leire haibasi khangba ngamki. Anneliese na exorcism tawba matamda karimata chaba thakpa tawdabadagi masa adu yamna soksinki. 1st July 1976 ta dehydration amadi chaba thakpa watpadagi Anneliese taibangpan asibu thadoktuna chatki. Priest ani amadi Anneliese ki parents pu police na Anneliese na sikhibadu makhoigi maramdagi sikhibani haiduna phaki amadi jail da thamki. Adubu chapchaba praman ama phangdabadagi makhoi sing adu tha taruki matungda jail dagi thadokhi. Anneliese na exorcism tawum matamda laukhiba chaina khol sing adu ngasi phabo Anneliese ki yumda ninduna lei haina hainai. Wari asibu mayamna pambiragadi khudakta channel asibu subscribe tawbiramo amadi video asibu like and share amamda tawbiramo.